KNF की एक्टिव कैडर ने हाइदन फाखिबा अब्दुल्ला हुसैन जिरीबम पुलिस न नुमित तरुनी की कस्टडी रिमांड लौख्री जिरीदा मुस्लिम कुनग तरेट KNF यौरमले अमा फाबदगी मथंग मथंग हाइदोरकले हरी हाइदन सोशल मीडिया दा अपलोड तौरखिबा मियोय पुलिस न खुंगुल लिरुबदगी मोधतख्री अमसुम मियाम द लाल हाइसरखरी पुलिस कंट्रोल रूम न था सिगी तरह की नुमिदांग न थुलखिबा चिरोल अमदा सिक्योरिटी फोर्स न था सिगी तरुकता जिरीबम डिस्ट्रिक्ट की मुररगांव MD अब्दुल्ला हुसैन से कुनगनीथोय कौब KNP की सेल मुनबा एक्टिव कैडरमा जिरीबम पुलिस स्टेशन की जुरिडिक्शन मनुंग चनबा नुंखाव ब्रिज फारे मंगोंदगी .32 की काप यारिबा मरु तरुक अमसु मैगजीन गा कोनबा कंट्री मेड पिस्तौल अमसु रिकवर तौरे हैना फोंदोरखरबा मतुंगदा जिरीदा मुस्लिम कुनगा तरेट KNF यौरमने अमा फाबदगी मथंग मथंग हाइदोरकले हाइरी हैना सोशल मीडिया के प्लेटफॉर्म सिंग अरानबा वाफम सिंग संदोरकपदगी वायरल ओइरखरे सोशल मीडिया की तोगान तोगान प्लेटफॉर्म सिंग वाफम असी अपलोड तौरकपदगी वायरल ओइरकपदा मीडिया मन जिरीबम पुलिस ता टेलीफोन तौदुन हांगलोबदा हौजिक फावगी ओइना असिगुम्बा इन्फॉर्मेशन अमता लेथ्री था असिगी तरुकता सिक्योरिटी फोर्स न फाखिबा KNF की एक्सटॉर्शनर्स एक्टिविस्ट कैडर नि हैबा MD अब्दुल्ला हुसैन से कुनगनीथोय की मथकता जिरीबम पुलिस स्टेशन केस रजिस्टर तौदुन लौखले केस असी BNS की सेक्शन 301 क्लोज 6 अमसुम आर्म एक्ट की सेक्शन 25 1B की मखारे लौखटपने केस असी की FIR नंबर ना 18 क्लोज 7 2026 ने फारबा मियोइसी की मथक केस असी रजिस्टर तौदुन लौखटपदगी जुडिशियल मजिस्ट्रेट फर्स्ट क्लास JMIC की कोर्ट पुलिस की मैकेदगी महकपु कस्टडियल इंट्रोगेशन चथनबगीदमा पुलिस कस्टडी रिमांड पीबीयू हाइदुना पुथोकलबुदा कोर्ट ना नुमित तरुकनिगी रिमांड पीरखपदगी केस असिगी इन्वेस्टिगेशन मखातना चथरकले रखी सेरक्सिदा फारबा मियोइसिन हाइदोरकपदगी जिरीबमगी मुस्लिम कुनगे तरेट KNF यौरमले हाइबनसिंबु वाफमसिंग सोशल मीडिया अपलोड तौनरकलिबसी असुंबु वाफम नते सोशल मीडिया वाफम असी फोंदोरखिबा मियोइदुगी खुंगुल लिरुबदा माग येरिपोक बमो लेकाइदगी हक्सांगे फिबमदा मयामगा मिमानद्रबा मियोइ अमा ओइरमले ngarang numidang pung nipan khar helakpada mak masama ka wari sare amasum magna upload tawrakli bu wapam asi aran bani haiduna khangan badigi mak masana soikhre lan khri haiduna social media ra sengtorakpaga loidana magna upload tawrakhi ba aran post asi sul laukthokre haina phongdorakhi loidana aina soibadigi zirida KNF ki active muslim member kunga teret phare hakibadu aina asum aran thidana misguided tawrure asoiba sigidamak miyamna ngak piyu haina maki social media platform na sengdorakle haina su jiribam police na sengdo warol sigi copy ama media sita pirakhi hari ko na makpu numitarunigi police custody remand pirakliba sigi manungda case asigi investigation makhatana satharaga asumba asengba singkhang mangamna yari amaromda jiribam police ki maikeidigi su social media ke platform paibiribi singna yumpham yaudaba aranba masum verify tawduba e pausing miyambu lana lamjingnaba upload tawbigano hanasu upload toraki Myanmar gi lanjenabu khunja sing ana ayig yaure wabana khamthengri Myanmar की मिलिटरी जुंता लेंगा की मेयक्त लान हौरीब सिंग ngahak leitana kuthoknaba mafumgi lambi ama oiriba kale tamu road paring da akanba lanmi gi thabak pekhalakpadagi lambi asigi naget taba khul yankhai rong gi khunja sing masagi mim thadoktuna leba asigi sagan region gi kale town da lanjenarakpada ana ayek ya yorakpaga loinana khamthengna awa ana mayukna hari Myanmar lanmi ki akan bathaba si mamang thagi taret gi hauraduna lambi paring asigi nagye ta tariba khul sing tamna satharkibani maru oina kale tamu road manaki khampat town amasum kanan village track gi lanjenarak panupi angang yauna khunja kia ana ay yaure masum haujuk nungju thagi matam oirak pana khanghaudana aying asa onarakpadigi khamthingna awaba mayukna re haidi khulsing asidagi lanjenaduna Myanmar gi sagan region gi awang sup thangma sarukta leiba kale tauna sangjupam lawrabasu haujuk phawu khunja sing asi masa masa gi miyumda hanjin mangamdri ana ayek mayukna raba khunja sing gi manungda yamdrabada miyoi tararomdi matik saba leying sangamada ningthi jana leying bigi mathau tarakli hainasu kale da leiba khampat tegi lanjelakpa miyoi singda tengbang diba volunteers sing phone rakhi
ꯈꯝꯄꯠ ꯍꯥꯏꯔꯤꯕ ꯃꯦꯟꯃꯥꯔꯒꯤ ꯈꯨꯜ ꯑꯁꯤ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯂꯩꯕꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯒꯤ ꯑꯏꯪ ꯑꯁꯥꯗꯤ ꯀꯥ ꯍꯦꯟꯅ ꯏꯪꯉꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕ ꯀꯥꯂꯦ ꯇꯥꯎꯟ ꯑꯁꯤꯗꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝꯗ ꯃꯥꯟꯅꯗꯕ ꯀꯌꯥ ꯂꯩꯔꯛꯄꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯌꯨꯝ 150ꯔꯣꯝꯒꯤ ꯃꯤꯑꯣꯏ 130ꯔꯣꯝ ꯀꯥꯂꯦ ꯇꯥꯎꯟꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯃꯤꯌꯥꯝꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯦꯘꯥꯂꯌꯥꯗ ꯌꯨꯔꯥꯅꯤꯌꯝ ꯃꯥꯏꯅꯤꯡ ꯇꯧꯕ ꯌꯥꯔꯣꯏ ꯁꯪꯃ ꯃꯦꯘꯥꯂꯌꯥ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯑꯃꯁꯨꯡ ꯑꯌꯥꯕ ꯌꯥꯎꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯨꯅ ꯂꯩꯉꯥꯛꯅ ꯌꯨꯔꯥꯅꯤꯌꯝ ꯃꯥꯏꯅꯤꯡꯒꯤ ꯊꯕꯛ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯅꯥꯠ ꯀꯦ ꯁꯪꯃꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯌꯨꯅ ꯂꯩꯉꯥꯛꯅ ꯃꯦꯘꯥꯂꯌꯥꯗ ꯌꯨꯔꯥꯅꯤꯌꯝ ꯃꯥꯏꯅꯤꯡ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯕꯦꯖ ꯇꯧꯕ ꯏꯪꯂꯤꯁꯀꯤ ꯄꯥꯎꯆꯦ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯦꯘꯥꯂꯌꯥꯅ ꯌꯨꯔꯥꯅꯤꯌꯝ ꯃꯥꯏꯅꯤꯡ ꯇꯧꯕꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯣꯏ ꯍꯥꯏꯕꯁꯤ ꯃꯦꯘꯥꯂꯌꯥ ꯂꯩꯉꯥꯛꯀꯤ ꯑꯁꯦꯡꯕ ꯐꯤꯔꯦꯞ ꯅꯥꯏꯈꯤ ꯃꯦꯘꯥꯂꯌꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯈꯥꯁꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ KSUꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯨꯔꯥꯅꯤꯌꯝ ꯃꯥꯏꯅꯤꯡꯒꯤ ꯊꯕꯛ ꯆꯠꯊꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄ ꯍꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯪꯋꯥꯅ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯁꯤ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯦꯘꯥꯂꯌꯥ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯕꯒꯤꯗꯃꯛ ꯈꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯦꯘꯥꯂꯌꯥꯗ ꯔꯦꯜꯋꯦꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯛꯊꯣꯛ ꯆꯥꯛꯊꯣꯛꯍꯟꯕ ꯌꯥꯎꯅ ꯑꯇꯩ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡꯒꯤꯁꯨ ꯈꯥꯁꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯅꯤꯅ ꯃꯦꯘꯥꯂꯌꯥ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯣꯏ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯌꯨꯔꯥꯅꯤꯌꯝ ꯃꯥꯏꯅꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯈꯛꯇꯒꯤ ꯅꯠꯇꯦ ꯔꯦꯜꯋꯦꯒꯤ ꯃꯇꯥꯡ ꯑꯣꯏꯔꯕꯁꯨ ꯑꯇꯣꯞꯄ ꯏꯁꯨ ꯑꯣꯏꯔꯕꯁꯨ ꯃꯦꯘꯥꯂꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁ꯭ꯇꯦꯛꯍꯣꯜꯗꯔ ꯄꯨꯝꯅꯃꯛꯀ ꯌꯥꯅꯕ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯆꯠꯊꯒꯅꯤ ꯍꯥꯏꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯦꯘꯥꯂꯌꯥꯒꯤ ꯋꯦꯁ ꯈꯥꯁꯤ ꯍꯤꯜꯁ ꯔꯤꯖꯟꯒꯤ ꯗꯣꯃꯤꯌꯥꯁꯤꯛ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗ ꯌꯨꯔꯥꯅꯤꯌꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯍꯥꯏꯅ ꯈꯪꯗꯣꯛꯈ꯭ꯔꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯦꯘꯥꯂꯌꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞ ꯈꯛꯇ ꯅꯠꯇꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯨꯔꯥꯅꯤꯌꯝ ꯃꯥꯏꯅꯤꯡ ꯆꯠꯊꯗꯨꯅ ꯌꯨꯔꯥꯅꯤꯌꯝꯁꯤꯡ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯂꯤꯕꯅꯤ KSUꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯨꯅ ꯂꯩꯉꯥꯛꯅ ꯗꯣꯃꯤꯌꯥꯁꯤꯛ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯨꯔꯥꯅꯤꯌꯝ ꯃꯥꯏꯅꯤꯡ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯑꯀꯛꯅꯕ ꯂꯅꯥꯏ ꯃꯤꯑꯣꯏ ꯈꯔꯅ ꯃꯐꯝ ꯑꯁꯤꯒꯤ ꯂꯝꯁꯤꯡ ꯂꯩꯁꯤꯟꯕꯒꯤ ꯊꯧꯑꯣꯡꯁꯨ ꯆꯠꯊꯔꯛꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯃꯦꯘꯥꯂꯌꯥꯗ ꯌꯨꯔꯥꯅꯤꯌꯝ ꯃꯥꯏꯅꯤꯡ ꯆꯠꯊꯕ ꯊꯤꯡꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯅ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯅꯥꯠ ꯀꯦ ꯁꯪꯃꯥꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ KSUꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯚꯦꯔꯤꯐꯥꯏ ꯇꯧꯅꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯒꯨꯋꯥꯍꯥꯇꯤꯗ ꯕꯦꯖ ꯇꯧꯕ ꯃꯤꯗꯤꯌꯥ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯉꯥꯊꯜ ꯚꯤꯂꯦꯖꯁꯤꯞꯀꯤ ꯌꯨꯝ ꯊꯨꯒꯥꯏꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯃꯩ ꯊꯥꯗꯣꯛꯂꯝꯂꯤ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯈꯥꯔꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 8 ꯂꯥꯞꯅ ꯂꯩꯕ ꯉꯥꯊꯜ ꯚꯤꯂꯦꯖꯀꯤ ꯆꯤꯞ ꯔꯥꯝꯗꯨꯟꯃꯥꯎꯔꯤꯌꯥ ꯁꯥꯏꯂꯣꯁꯤ 35 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯂꯟꯖꯣꯕꯣ ꯁꯥꯏꯂꯣꯒꯤ ꯌꯨꯝꯒꯤ ꯁꯣ ꯊꯨꯒꯥꯏꯔꯒ ꯏꯃꯨꯡꯗ ꯊꯝꯕ ꯄꯣꯠꯆꯩꯁꯤꯡ ꯌꯨꯝ ꯑꯁꯤꯒꯤ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯂꯒ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯂꯦ ꯍꯥꯏꯔꯤ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯆꯠꯊꯔꯝꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯅ꯭ꯌꯨ ꯂꯝꯀꯥꯒꯤ ꯗꯣꯔꯀꯥꯁ ꯕꯦꯡꯛꯗ ꯑꯣꯐꯤꯁ ꯑꯣꯏꯔꯤꯕ ꯖꯧꯃꯤ ꯆꯤꯞ ꯏꯁꯨꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈꯤ ꯏꯁꯨꯌꯦꯁꯟ ꯑꯁꯤꯒꯤ ꯆꯤꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯊꯜ ꯚꯤꯂꯦꯖꯀꯤ ꯆꯤꯞꯀꯤ ꯌꯨꯝ ꯑꯁꯤ ꯃꯤ ꯂꯩꯅꯗꯕꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯗꯨꯅ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯂꯛꯄꯅꯤ ꯂꯝꯃꯦꯟ ꯇꯨꯔꯦꯟꯕꯁꯤꯡꯅ ꯁꯣ ꯊꯨꯒꯥꯏꯔꯒ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯧꯊꯣꯛꯂꯒ ꯃꯩ ꯊꯥꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯗꯤꯌꯥ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯈꯨꯟꯖꯥ ꯑꯃꯗ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯨꯕꯗ ꯉꯥꯊꯜ ꯚꯤꯂꯦꯖꯀꯤ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟ ꯑꯃ ꯚꯤꯂꯦꯖ ꯆꯤꯞ ꯑꯁꯤꯅ ꯌꯣꯟꯊꯣꯛꯂꯝꯕ ꯑꯃꯁꯨꯡ ꯚꯤꯂꯦꯖ ꯆꯤꯞꯀꯤ ꯊꯕꯛꯄꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯆꯤꯞ ꯑꯁꯤꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯆꯠꯊꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯈꯤ ꯀꯨꯀꯤꯁꯤꯡꯒꯤ ꯗꯤꯃꯥꯟ UTꯗꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁꯦꯐꯒꯥꯔꯗꯇ ꯃꯩꯇꯩꯅ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯂꯦꯞꯂꯒ ꯇꯥꯏꯁꯤꯟꯅꯕ ꯄꯥꯝꯕꯁꯨ ꯌꯥꯎꯔꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯃꯇꯝ ꯁꯥꯡꯅ ꯃꯨꯛꯅꯗꯨꯅ ꯂꯩꯔꯛꯄ ꯈꯔ ꯍꯟꯊꯈ꯭ꯔꯒ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯒꯤ ꯃꯔꯛꯇ ꯀꯟꯅ ꯃꯨꯛꯅꯔꯛꯂꯤꯕꯁꯤꯗ ꯃꯩꯇꯩꯁꯤꯡꯅ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯂꯦꯞꯂꯒ ꯇꯥꯏꯁꯤꯟꯅꯕ ꯄꯨꯔꯛꯄ ꯄꯥꯝꯕ ꯀꯨꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯂꯦꯖꯤꯁꯂꯦꯆꯔ ꯌꯥꯎꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯕ ꯌꯥꯗ꯭ꯔꯕꯁꯨ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁꯦꯐꯒꯥꯔꯗ ꯑꯃ ꯄꯤꯔꯕꯗꯤ ꯌꯥꯅꯤꯡꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯛꯂꯤ ꯃꯁꯥꯒꯤ ꯃꯁꯛ ꯃꯃꯤꯡꯗꯤ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯀꯨꯀꯤꯒꯤ ꯃꯁꯛ ꯅꯥꯏꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯊꯧꯄꯨꯕ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ
ꯍꯧꯈꯤꯕ ꯆꯍꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯍꯨꯝꯗꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯔꯒ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯕ ꯐꯤꯚꯝ ꯑꯗꯨꯗ ꯂꯥꯛꯍꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯔꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯍꯦꯟꯅ ꯑꯋꯥꯕ ꯐꯤꯚꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯍꯨꯝꯗꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯃꯨꯛꯅꯕꯗꯨ ꯍꯧꯖꯤꯛ ꯈꯔ ꯍꯟꯊꯔꯦ ꯍꯥꯏꯕ ꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯅ ꯅꯥꯒꯥ ꯀꯨꯀꯤ ꯑꯅꯤꯒꯤ ꯏꯔꯥꯡꯅꯤ꯫ ꯀꯨꯀꯤꯒ ꯅꯥꯒꯥꯁꯤꯡꯒ ꯃꯨꯛꯅꯔꯤꯕ ꯑꯁꯤꯗꯁꯨ ꯅꯥꯒꯥ ꯄꯨꯝꯅꯃꯛꯀ ꯃꯨꯛꯅꯕ ꯅꯠꯇꯦ꯫ ꯅꯥꯒꯥ ꯍꯥꯏꯔꯕꯁꯨ ꯅꯥꯒꯥ ꯂꯣꯏꯅꯃꯛ ꯅꯠꯇꯦ, ꯃꯄꯨꯡ ꯑꯣꯏꯅ ꯂꯤꯌꯥꯡꯃꯩ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯀꯛꯅꯕ ꯐꯨꯔꯨꯞ ꯃꯃꯤꯡ ꯄꯜꯂꯛꯈꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯟꯁꯥ ꯈꯨꯟꯒꯤ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯃꯤꯑꯣꯏ 6 ꯌꯥꯎꯅ ꯃꯤ 19 ꯂꯩꯔꯣꯟ ꯕꯩꯐꯩ ꯀꯨꯀꯤ ꯈꯨꯟꯗ ꯐꯥꯔꯨꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯟꯗꯥꯕ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤ 19 ꯅꯥꯒꯥꯁꯤꯡꯅ ꯐꯥꯔꯨꯕꯅꯤ꯫ ꯐꯥꯔꯨꯕ ꯀꯨꯀꯤ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯈ꯭ꯔꯕ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯊꯥꯗꯣꯔꯛꯈꯤꯗꯕ ꯃꯤ 6 ꯀꯨꯀꯤꯁꯤꯡꯅ ꯍꯥꯠꯈꯤꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯆꯨꯝꯕ ꯋꯦꯜ ꯐꯪꯅꯅꯕ ꯇꯛꯁꯤꯟꯗꯨꯅ ꯅꯥꯒꯥꯁꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯀꯧꯈꯤꯕ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯍꯧꯖꯤꯛꯁꯨ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯃꯔꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯂꯧꯈꯠꯇ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯀꯟꯁꯤꯟꯒꯅꯤ ꯍꯥꯏꯅ ꯅꯍꯥꯟ UNCꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯞ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯤꯗꯤꯌꯥ ꯑꯃꯗ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ, ꯑꯅꯤꯁꯨꯕꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯛꯄ ꯃꯇꯝꯗ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯃꯗ ꯇꯨꯡꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯀꯔꯝꯕ ꯐꯨꯔꯨꯞꯅ ꯀꯔꯝꯕ ꯐꯨꯔꯨꯞꯇ ꯇꯨꯡꯁꯤꯟꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯅ ꯆꯞ ꯆꯥꯅ ꯄꯜꯂꯛꯇꯦ꯫ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯕꯒꯨꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯀꯨꯀꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯥꯒꯥ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯨꯛꯅꯕ ꯑꯁꯤ ꯃꯩꯇꯩꯅ ꯍꯣꯠꯅꯕꯤꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯍꯥꯟꯅꯒꯤ ꯏꯪ ꯇꯞꯄ ꯑꯃꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯕ ꯐꯤꯚꯝ ꯑꯗꯨꯗ ꯍꯟꯖꯤꯟꯍꯟꯅꯤꯡꯉꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯄꯥꯂꯣꯟ ꯁꯥꯅ ꯉꯥꯛꯂꯒ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ ꯆꯪꯕ ꯅꯠꯇꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯗ ꯆꯪꯁꯤꯟꯕ ꯉꯝꯗꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡ ꯐꯥꯎꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯀꯤꯕ ꯌꯥꯎꯗꯅ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤꯅꯤ ꯍꯥꯏꯅ MLAꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯎꯔꯕꯁꯨ ꯀꯨꯀꯤ MLAꯁꯤꯡꯅ ꯍꯦꯛꯇ ꯑꯀꯤꯕ ꯌꯥꯎꯗꯅ ꯃꯩꯇꯩꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯨ ꯂꯩꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗ ꯏꯝꯐꯥꯜꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯂꯥꯌꯦꯡꯅꯔꯤ꯫ ꯀꯨꯀꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯁꯛ ꯂꯧꯕꯗ ꯌꯥꯎꯕꯒ ꯂꯣꯏꯅꯅ ꯀꯣꯇꯨꯅꯆꯤꯡꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯔꯨꯑꯣꯏꯕ ꯕꯣꯗꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯨꯀꯤ MLAꯅ ꯏꯝꯐꯥꯜꯗ ꯄꯨꯔꯛꯇꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗ꯭ꯔꯤꯉꯩ ꯑꯃꯗꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯀꯨꯀꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯃꯛ ꯆꯠꯊꯔꯤ꯫ ꯃꯁꯥꯒꯤ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯀꯨꯀꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯧꯔꯒ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠꯀꯤ ꯄꯣꯂꯤꯁꯤ ꯑꯁꯤ ꯆꯠꯊꯕ ꯌꯥꯒꯅꯤ ꯈꯜꯂꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯤ ꯃꯇꯥ, ꯏꯃꯨꯡ ꯃꯅꯨꯡ, ꯃꯃꯥ ꯃꯄꯥꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯄ ꯑꯗꯨꯗꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯒꯅꯤ, ꯄꯥꯛ ꯍꯦꯛ ꯀꯥꯎꯊꯣꯛꯎ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯀꯥꯎꯊꯣꯛꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯀꯥꯎꯊꯣꯛꯅꯕꯒꯤ ꯂꯝꯕꯤꯗ ꯍꯧꯖꯤꯛ ꯁꯦꯝꯕ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯇꯨꯅ ꯍꯥꯏ ꯀꯨꯀꯤ ꯈꯨꯟ 2 ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯒ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯂꯝꯕꯤ ꯊꯤꯡꯕ ꯍꯥꯡꯗꯣꯛꯅꯕ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩꯗ ꯀꯨꯀꯤ ꯈꯨꯟ 2 ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯔꯝꯕ ꯊꯧꯑꯣꯡ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯀꯝꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯆꯤꯔꯣꯜ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ UNCꯅ ꯃꯍꯧꯁꯥꯒꯤ ꯅꯦꯅꯥ ꯇꯥꯕ ꯐꯤꯚꯝ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯅꯨꯡꯊꯨꯠ ꯑꯃꯗꯤ ꯈꯣꯡꯃꯣꯜ ꯈꯨꯟꯗ ꯂꯥꯟꯗꯥꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯔꯝꯕ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯈꯨꯟ 2 ꯑꯁꯤꯗ ꯂꯥꯟꯗꯥꯗꯨꯅ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯔꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ NSNIM ꯑꯃꯗꯤ ZUF ꯐꯦꯛꯁꯟꯒꯤ ꯀꯦꯗꯔꯁꯤꯡꯅ ꯆꯠꯊꯕꯅꯤ ꯍꯥꯏꯅꯁꯨ ꯆꯤꯔꯣꯜ ꯑꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯁꯦꯅꯥꯄꯇꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ UNCꯅ ꯃꯍꯧꯁꯥꯒꯤ ꯅꯦꯅꯥ ꯇꯥꯕ ꯐꯤꯚꯝ ꯂꯥꯛꯅꯕꯒꯤꯗꯃꯛ ꯀꯟꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯆꯩꯔꯛꯇ ꯅꯨꯡꯕꯥ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯨꯡꯊꯨꯠ ꯑꯃꯗꯤ ꯈꯣꯡꯃꯣꯜ ꯈꯨꯟꯗ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕꯗ ꯂꯥꯟꯗꯥꯗꯨꯅ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯔꯝꯕꯅꯤ꯫
ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯅꯣꯡꯊꯨꯠꯀꯤ ꯑꯣꯏꯅ ꯌꯨꯝ 30 ꯑꯃꯗꯤ ꯈꯣꯡꯃꯣꯜꯒꯤ ꯑꯣꯏꯅ ꯌꯨꯝ 15 ꯂꯩꯔꯤꯕꯅꯤ ꯈꯨꯟ ꯑꯅꯤ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤ ꯂꯩꯀꯣꯠꯇ ꯂꯥꯟꯗꯥꯔꯝꯂꯕ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯟꯗꯥꯔꯛꯄꯅ ꯍꯥꯏꯔꯛꯂꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤꯖꯧ ꯈꯨꯟꯁꯤꯡ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯅꯅꯕ ꯂꯩꯉꯥꯛꯅ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯄꯜꯂꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯊꯝꯕꯤꯌꯨ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ NSNIM ꯑꯃꯗꯤ इजन फ्रैंक अमदी ZGF कमसोन फैक्शन की मदद एक्शन लौकत्पियु हाइनसु चिरोल असिना मखा ताना फोंदोरक्ली नागाना हाई कुकी टेररिस्ट न कापसलकमनि युम जकैसा नुमित नुंगबा पुलिस स्टेशन की मनुंग सनबा पाइलवान विलेज गाइथीपंगी अवांग थंगमद लैबा नुंगथुट हाइना खंगनबा कुकी सिंगना लेरंबा मफमदगी ऑटोमेटिक राइफल सिजनरगा नुंगमै कापसलखी हाइना नुंगबा एरिया विलेज इशुइशना फोंदोरपगा लोइना थोंग अदुबो अकनबा मोन कनेम तरखली नाबागी चिरोलमन हाई अदुगुम्बा थोंग अदु मियाम इंगना सिंगना लैबा पामजबा सिंगदा साउना सिंगनाबनि सथरकबा थोंग अदु मफम अदुगा लोनना लैरिबा खुनसिंगी मियामदा आकी तुजुंगबा पोखनबा सिन्म थोंगनि हाइना पल्लदुना चखोटलबा खुनाय अमदा हिंसा खटनबा हौबा अमसु मियाम किहनबगी मफम लैति हाइबा वाफम थमलखि मरि लैनबा सिंगना मतुंगदा असिगुम्बा थोंग सिंग सथदुना इरांग हेना थोगनबा सिंदनबा सिक्सन थमलखि कोकी रेफ्यूजी सिंगना मियाम कियन खंगनबगी थबक सिंग सथरकपदा नगा मियामना याबा ngamloi हाइबा वाफम सथमलखि अमरोमदा कमिटी ऑन ट्राइबल यूनिटी कोतुना नोंथुट अमसुंग खोंगमोल खुन मै थरमले हाइना फोंदोरखिबदु सममनबा फिबमदा लैरि पावगे लिखुनसिंगना हाइ मै थरमले हाइरिबा मफम अदुवाइदा नोंमै कापगी मखोलदि तानखि अमरोमदा अतोप खुलगी अतोप पावगे लिखुनसिंगना हाइरि नानुमिदांग वाइरम मै थदुरामले हाइना कोतुना मराल सिरकलिबा नोंथुट खुनसी मी अमता लैनद्रब खुलमनि मफम अदुगी बेलेसिपकी युम अमदगी हेना लैतबदा नतना सही अमा हेनबगी ममांगदगी खुनदुदा मी अमता लैनद्रे हाइकि युमसु यामना लैतबा नोंथुट खुनगी सिप हौकिबा सहीदा पॉपी थाबगा मरी लैनना पुलिसना फोगलुबा लैख्रे मदुगी मतुंग तारकपदगी खुनदु मी लैनदबा खुन ओइना लैबदा नतना सिपकी युमसु मी लैनखिद्रबनि कर्नाटका की एक्सीडेंट तरे सिरी अनि सोखले कर्नाटका की उत्तर कनाडा डिस्ट्रिक्ट मल्टी यूटिलिटी व्हीकल MUV अमगा लोरी अमगा थुमजिनबदा मियोय तरे सिखिबगा लोइना अतोप अनिना सोखलेना पुलिसना फोंदोखरे पुलिस ऑफिसर अमना फोंदोपिगी मतुंग इना थाउदोदु नहानम सुंगारांगे लोनबा इहिंगनोंगे मतुंग पुंग अमगा मखाइरम ताबदा यालापुर पुलिस स्टेशन की मनुंगसना लैबा बालगारा क्रॉसिंग मनाक्ता नेशनल हाईवे 52 दा थोखिबने हनसु पावमन मखाताना पली